State ASIGI MAPHAM KHARADA NGARANG NONG YAONA AKANBA TAKHIBA LENA Amang-Ata Thokkhraba SHING compensation Athubada Pibinaba MPCC gi President MLK MEGHACHANDRA Governor gi Pukning Chingshillakli Hiramasi gi Matangda MPCC gi President MLK MEGHACHANDRA Manipuri Governor Athubada Thaba Cherol Amana Hai Ngarang ahing nongyai matungda Nong YAONA AKANBA TAKHIBA len aduna Imphal West Thobal Kaching Amadi Tone District chauna Amang-Ata Thokkhraba maram oiraga imung kaya awaba mayoknade AKANBA nungsit situna Nong amadi len TAKHIBA aduna yum amasung mahay marong kaya chauna Amang-Ata Thokkle masida sunatana power line tatpa uwa kaya Thokkhibaga loinana mafam kharada ising thamjinduna mahusagi punsida chauna akayok bikhe Thaudok aduda masing yamlaba yum kayagi yumthak kuppa CI set hundokhiduna awaba pibam amada leide maram aduna awa ana mayoknariba imungsingda governor na mideng changduna athubagi relief oina yumthak kupnaba CI set amade yumgi atai mathau taba polam sing pinaba thorang tobiyo loinana mang-takhraba mahay marungsing adugi chunaba compensation chu mari leinaba farmer amade imung manungda pibiu haida MLK MEGHACHANDRA cherol asida makha tare